KANGLEI Indigenous Martial Arts and Cultural Society KIMACS na SHINDUNA Manipur gi Art and Culture Department Manipur University of Culture AMADI Zen Manipur Dance Academy ga PUNNA SHINDUNA Roll Up Manipuri Dance in our Society Haiba theme da tha ani CHUPNA Chatharakpa awareness campaign ngasi MAPUNG PHANA Loishinkhre Moirang Kampu Khewa Bazar da laiba North Eastern English School ki auditorium da pangthokhiba thoramatu da Art and Culture Department ki Deputy Director Z Dharmadas Sharma KIMACS ki President Ningthozam Ajit Kumar amadi North Eastern English School ki Principal RK Hogender Virna thoramgi maru eba mithunglen singoina sarukya thoramadu da KIMACS ki thongmi singna Manipuri Raslila yauna tongan manat ki oiba jagoi kya su uthi thoramadu ki matang da wangang laduna KIMACS ki Secretary General RK Lenin Sanana hai khunai asina ngasi mara Chatharakpa asi lamdam asigi mehorol liglerik laban nat amadi satnabi kaya ngasigi mirolna kaunarakpadagini punamak asidagi kharatang oirabasu kalhaunabagi pandamda Manipuri zagoida akhanaba mityang thamduna campaign ase pangthokpani Manipuri zagoi asina khunai da lauriba thaudang kaya adu hawalakliba mahiroi singda campaign asina mayak singna khanghanba ngamle KIMACS na lenga ki marilinaba department singa khushamnana Chatharakliba campaign asida tongan ba mafam kya da laiba school kun gi mathakta chatuna campaign asi pangthokre maduda school sing adugi maikaidagi supukning thogat pirakpa amadi lakadoriba sahi singda mahai tambada changdaba yadraba adugumba ama oina jagoi isaina jingba art form kaya hapchilagani haibgi thazaba pirakpa sulai hawalakiba mahiroi singda Manipuri jagoi asi mamutana khanghanduna masina Manipuri nat yokhatpa khakta natana masa masagi profession ama oikhiba yabagi khudongjaba kaya adusu khanghanduna mangsilakliba ekhoi nat amadi culture asi yokhatpada punna thodang lawmina si haina makna makhata ke art form sing bagi thang ta bo ro na traga jagoi sei poro mairoi sing sida khangalak taba yadaba hayalak taba yadaba gi tan ka mu yorkuna mara marga khoi campaign si satha jabani aduga hojiki mirol sing hojiki student matam sida career mo ina su sem yar ba sigum laba yes part oina laiba art form sing si masi tawdaba yadabani haiba si ekoi gi art and culture lamnam sigi laiba department asina chauba khoi gi support maga loina na digi Manipur University of Culture Jen Manipur Dance Academy ni Government Dance College asiga punna collaboration tongminaraga kai campaign pangthok sabani aduga khoi gi mahiroi sing sida sigumba tamna subject ama oin lairaba subject sing se koina tamhandaba yadaba khanghandaba yadaba amadi magi career ma sem gi ba yabagi lambi liklam ama laibani madu angang sing da khanghan haunaba amadi channel sang sing si hayandaba yadi khanghandaba yadi adigi mokoida chap chana khoi gi society khoi kunai si kalakna bagi dam khoi culture channel sang sing si hainana bagi pandanga sathajabani